Lily mamitto lauthoklaga tomthinda yengi tomthindi masigi maramda wari sanaba pamde Lily-na nang mahakse yamnadi nungsiramba chani nangna thabak suringaida mahakpu phajana senaba ngamdabagi mahakna topa koikhibane nang mangonda sauningbra sauningdeda hana kainabagi asengma maram khangdringaida yam sauningame aina jailda leitringai mamangda mahakti Francis ka nungsinaraga leiramle khanglakpadagi ai mangonda sauba phakre mahakna aphaba matik chaba mathi jakibane aina saubagi maram leite nang kayam waki matamduda nungbu nungsinarabadi kainaba haibase amuktang urubasu yawradabane maichaktudi matam khara leraga adum phakini aishu adu mangai hojikti pumnama kawkhre Lily-na kainabagi masak khangriba mi leiramladi kamdauba tomthingi wakhalda nupi singna khambal chawrakladi ikaiba khanglakte haibasi chungba chanine Lily su adu mangai exception kaisu leite tomthinna aidi nang nupa koidre haibase kawbu kawine nangdi kainabagi awabase khangam khiroine aina oina khanghalage Lily-na tomthinda makhongna phagi tawduna kawi tomthindi phamung matondaga phamme sem sahaudabaga longna phamungdagi tai tomthin su makhutna makhada ngakpada makhuttu sujinki aya kaigino gana kawreide hairaga nonthaduna makhuttu yengi Lily su yamna thona phamung mathakta khuru kunduna tomthingi manakta changsilai tomthin sopra tomthinna yengkhalakpada Lily gi joy launa tariba samduna mahakki mamaida tasilai tomthin su mamaidu mareng chatpadagi Lily gi masamdo haidoi makhoi ani mi chanaduna leiringai thongda thilai Lily-na thong hangi cleaner oirami Lily-na room se kaisumodiye sengdasu yarni ka manungda tomthinna makhada phammaga leibadu cleaner duna urami adubu wa makha taramdana chatkhi Lily-na thongdo amuk lonsinduna phamungda kakhatuna phaijup supsili makhong anidu phajupki mapanda tingthoktuna lenglaga lei tomthinda paira o hairibani tomthindi phamlaga adum leiri Lily-na hogolo tomthin tanna hogalaktuna ningaje luina ti aba khangdeda khutsi sujangre ai gi room da chalake nang sungana tum horo Lily-na lanjadaba mityenga loinana nang sauraba saudida sebazu tobiba kawbusu kawbiba kananabu saudoino saudradi pairose tomthinna hoi ai mai misemda ta thokige bathroom da changduna makhuttu hamdoklami masadu ingthanaba mamaisu ta thoklami bathroom dagi thoklaktuna Lily gi phamungda amuk kakhali handak mukti masadu khara active oina lei kawraklabasu makhutna ngaknaba haiduna Lily-na tomthin meri do nongma natraga nongmadi nangi nanakta soidana halakini haiba ai khange nang maga munungsinakwa madudi oithoktabane asingba sagolna maning handuna sajik chade haibase nang khangdabra ado karigino nangna meri maramda sumhangise aina magi wari sarakano hairaba natro thamoida takiba dakpham mayamse amu puthokduna yengba nang pamlibra Lily sumaya kaduna wakhal amada tauduna leikre yarni aishu ware nangsu tumhoro ai chalage nakhongse phajuk manungda thingjinba kawgono ingthanba phate ko ai chalage tomthin sumaha ki room da laktuna tumna batauri Lily makhoi anina michana kiba sindu ningsinglai karigino Lily gi masaksina asuk yamna phajarise aidi mangonda physically and mentally attraction laikre Lily gi wakhal sagatlingai Mary su amuk urai Mary na tasengna aigi nakta halaklabadi aina accept tawgadrane tawrida hansu haloida tomthin khaliba wakhal singduna tumba yadre
ꯑꯌꯨꯛꯇ ꯑꯣꯐꯤꯁ ꯆꯠꯀꯗꯕꯅꯤꯅ ꯇꯨꯝꯁꯤꯠ ꯐꯥꯔꯔꯣꯏ ꯈꯪꯉꯤ꯫ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯀꯥꯎꯅꯕ ꯇꯤꯚꯤ ꯊꯥꯒꯠꯇꯨꯅ ꯁꯣꯞ ꯑꯣꯄꯦꯔꯥꯁ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯣꯝꯊꯤꯟ ꯑꯃꯁꯨꯡ ꯂꯤꯂꯤ ꯑꯣꯐꯤꯁꯇ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯈꯔ ꯐꯔꯦ꯫ ꯑꯍꯦꯟꯕ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯈꯣꯏ ꯑꯅꯤ ꯊꯕꯛꯀꯤ ꯅꯠꯇꯕ ꯄꯔꯁꯅꯦꯜꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄꯗ ꯇꯣꯝꯊꯤꯟ ꯀꯦꯂꯥ ꯕꯥꯔꯗ ꯂꯥꯛꯏ꯫ ꯕꯥꯔꯗꯨꯒꯤ ꯄꯥꯔꯇꯤ ꯇꯧꯐꯝ ꯕꯣꯛꯁ ꯃꯅꯨꯡꯗ ꯂꯥꯡꯕꯗꯨ ꯇꯥꯅꯤꯡꯗꯕꯒꯤ ꯕꯥꯔ ꯀꯥꯎꯟꯇꯔꯗ ꯐꯝꯃꯒ ꯂꯩ꯫ ꯕꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯊꯤꯟꯅ ꯌꯨ ꯉꯥꯎꯔꯤꯉꯩ ꯅꯨꯄꯤ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯇꯤꯁ ꯇꯧꯅꯕ ꯍꯣꯠꯅꯩ꯫ ꯇꯣꯝꯊꯤꯟꯁꯨ ꯅꯤꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕꯒ ꯅꯨꯄꯤꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯇꯝꯗꯨꯗ ꯕꯥꯔ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯗꯤꯖꯦ ꯁꯥꯎꯟꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯂꯥꯡꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯤ ꯈꯔ ꯒ꯭ꯔꯨꯞ ꯁꯥꯗꯨꯅ ꯇꯞꯅ ꯇꯞꯅ ꯕꯥꯔ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯂꯤꯗꯔꯗꯨ ꯈꯔ ꯖꯦꯟꯇꯜ ꯑꯣꯏꯅ ꯑꯃꯨꯕ ꯒ꯭ꯂꯥꯁ ꯎꯞꯄꯤ꯫ ꯌꯦꯡꯕꯗ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯕ ꯃꯤ ꯃꯥꯜꯂꯤ꯫ ꯃꯅꯤꯡꯗ ꯃꯁꯥ ꯐꯕ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯕ ꯅꯨꯄꯥ 5ꯁꯨ ꯂꯦꯞꯂꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯣꯉꯥꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯑꯃꯗꯤ ꯂꯤꯂꯤꯒꯤ ꯑꯪꯀꯜ ꯔꯥꯖꯨꯅꯤ, ꯑꯃꯅ ꯂꯤꯂꯤꯅꯤ꯫ ꯂꯤꯂꯤꯅ ꯇꯣꯝꯊꯤꯟꯗ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯀꯣꯜꯂꯒ ꯆꯤꯔꯣꯜ ꯇꯧꯕꯗꯨ ꯂꯤꯂꯤꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ꯫ ꯂꯤꯂꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯊꯤꯟ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯂꯤꯂꯤꯅ ꯄꯨꯔꯒ ꯆꯠꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛ ꯑꯀꯤꯕꯁꯨ ꯐꯥꯎꯏ꯫ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯈꯤꯒꯗ꯭ꯔꯥ? ꯑꯩꯗꯤ ꯀꯩꯗꯧꯕ ꯏꯟꯅꯗꯣꯏꯅꯣ? ꯑꯩꯅ ꯏꯟꯅꯔꯒ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯒꯅꯤ? ꯅꯨꯄꯤꯁꯤꯡꯁꯤꯒ ꯑꯩꯒ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯅ ꯁꯟꯗꯣꯛꯅ ꯇꯥꯛꯀꯗ꯭ꯔꯥ? ꯇꯥꯛꯑꯣꯏꯗ꯫ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯕꯣꯁꯅꯦ꯫ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯕꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯁꯤꯗꯤ ꯑꯣꯐꯤꯁꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯖꯦꯜꯗ ꯂꯩꯔꯨꯔꯕ ꯒꯦꯡꯁꯇꯔ ꯑꯃꯅꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯪꯁꯥꯔ ꯇꯣꯉꯥꯜꯂꯦ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯔꯤ ꯂꯩꯅꯕ ꯈꯛꯇꯅꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯌꯨ ꯉꯥꯎꯕ ꯈꯔ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯅ ꯀꯔꯤ ꯈꯟꯖꯩ ꯍꯥꯏꯕ ꯐꯥꯎ ꯃꯦꯟꯃꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯂꯤꯂꯤꯒꯤ ꯑꯪꯀꯜ ꯔꯥꯖꯨ ꯑꯃꯗꯤ ꯂꯣꯒꯥꯅ ꯂꯤꯂꯤꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯐꯪꯂꯣꯏ ꯍꯥꯏꯈꯤꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯕꯥꯔꯒꯤ ꯀꯥꯎꯟꯇꯔ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯤꯆꯨꯋꯦꯁꯟꯗꯨ ꯈꯪꯕꯗꯒꯤ ꯕꯨꯄꯥꯒꯤ ꯃꯤ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯖꯦꯟꯇꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯪꯂꯤꯁ ꯃꯔꯣꯟꯗ "ꯅꯪꯂ ꯕꯨꯄꯥ ꯍꯥꯏꯁꯦ?" ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯏ ꯃꯔꯣꯜꯗ ꯍꯟꯗꯣꯛꯏ꯫ ꯕꯨꯄꯥ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯀꯔꯤꯅꯣꯃ ꯊꯤꯔꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯇꯥꯡꯗꯨ ꯈꯪꯂꯗꯨꯅ ꯂꯥꯏꯇꯔ ꯄꯨꯊꯣꯔꯛꯇꯨꯅ ꯕꯨꯄꯥꯒꯤ ꯁꯤꯒꯔꯦꯠꯇꯨ ꯆꯨꯏ꯫ ꯆꯨꯔꯨꯞꯇꯨ ꯁꯥꯡꯅ ꯑꯃꯨꯛ ꯆꯤꯡꯁꯤꯟꯗꯨꯅ "ꯅꯪ ꯀꯅꯥꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯒꯤ ꯃꯤꯡ ꯇꯣꯃꯤ, ꯂꯣꯒꯥꯟꯒꯤ ꯃꯌꯥꯝꯕ ꯑꯍꯟꯅꯦ." ꯕꯨꯄꯥꯅ ꯃꯩꯈꯨꯗꯨ ꯇꯣꯝꯃꯤꯗ ꯀꯥꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ "ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯩ ꯄꯥꯝꯃꯤ?" ꯇꯣꯝꯃꯤ ꯃꯃꯥꯏꯗꯨ ꯂꯦꯡꯗꯦ꯫ "ꯂꯣꯒꯥꯟꯗ ꯄꯨꯔꯛꯂꯤꯗꯣ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ?" ꯕꯨꯄꯥꯅ "ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯔꯤ ꯃꯔꯝꯗꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ." ꯇꯣꯝꯃꯤꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ "ꯅꯪꯒꯤ ꯑꯉꯥꯡꯗꯨ ꯀꯤꯗꯅꯦꯞ ꯇꯧꯔꯨꯔꯦ ꯍꯥꯏꯅ ꯂꯣꯒꯥꯟꯗ ꯂꯃꯟ ꯁꯤꯡꯂꯤꯕ꯭ꯔꯥ?" ꯕꯨꯄꯥꯅ "ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯤꯗꯅꯦꯞ ꯇꯧꯔꯤꯗꯨ ꯂꯣꯒꯥꯟꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ? ꯑꯩꯁꯨ ꯀꯤꯗꯅꯦꯄꯔꯁꯤꯡꯗꯨ ꯊꯤꯔꯤꯕꯅꯦ." ꯇꯣꯝꯃꯤꯅ "ꯃꯤꯁꯇꯔ ꯕꯨꯄꯥ, ꯅꯪꯒꯤ ꯑꯉꯥꯡ ꯑꯦꯕꯗꯛꯁꯟ ꯇꯧꯔꯨꯕꯒꯤ ꯅꯪ ꯌꯥꯝꯅ ꯁꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ꯫ ꯃꯗꯨꯗꯤ ꯂꯣꯒꯥꯟꯅ ꯇꯧꯕ ꯁꯨꯡꯅ ꯅꯠꯇꯦ꯫ ꯆꯞ ꯃꯥꯟꯅꯩ꯫ ꯂꯣꯒꯥꯟꯅ ꯁꯣꯛꯄꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯉꯣꯟꯗꯁꯨ ꯐꯪꯉꯝꯒꯗꯕ ꯆꯩꯅꯥꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ." ꯇꯣꯝꯃꯤ ꯎꯁꯤꯠꯇꯅ ꯅꯣꯛꯇꯨꯅ "ꯅꯪ ꯁꯤꯃꯗꯤ ꯈꯪꯉꯣ, ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯤ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ." ꯕꯨꯄꯥꯁꯨ ꯍꯟꯕ ꯂꯩꯇꯦ꯫ "ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ?" ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯒ ꯕꯨꯄꯥꯒꯤ ꯃꯤ ꯈꯔ ꯐꯝꯂꯝꯕꯗꯒꯤ ꯁꯤꯜ ꯄꯥꯏꯞ ꯑꯃꯁꯨꯡ ꯃꯦꯆꯦꯁ ꯄꯥꯏꯔꯒ ꯍꯧꯒꯠꯂꯛꯏ꯫
Bodyguard mangaduna Tommy da koisinduna thami. Tommy di maithongdu akibagi mami amata tade. Aina nangbu threaten tawkiba leite. Asengbodo haibane. Bupana mahaki makhwangda yebliba pistol du lauthoraktuna mamangda leiriba counter du da thami. Mahaki khongloi mayamdusu pistol loina puthorai. Tommy ki facial expression di karisu hongde tomthinda yenglaktuna. Nang tomthila. Tomthinda Lily na chatkibagi mood nungai tanda leiribani. Mane, nang nahiningbodo sasat hayo. Nangga logan ga gimarakta lainariba saunabada nongmudi soidana loishingani. Koithoktrasu dum hayo. Larik ibadong harakano. Tommy khoidau thitna matam khara leiraga khanglakani. Hairaga makhoi bardu thadoktuna chatkhi. Bupana makhoi bu khamdre bar manungda khatna chainaba thoklabadi lokapta leiba tanbagi. Tomthin makhoi na aingonda kari torokpa yai. Oithokpa yaba lambi ani lei. Makhoi na nangonda laman kumbagi khudong chaba ngaiduna leiramgani. Aduga amana nangondagi hena sanga chawba ama khunektuna nangi nanakta tharakpasu yai. Bupana aikhoigi city sidadi khwaidagi powerful leibadi kamone. Mahakti mayamna underground lot ni hainaribane. Thabak pangthoklidusu mahaki minane. Tommy da paisa lakpirabasu kamona kaidongnungda yarakloi. Maramaduna Tommy masamakna aingonda laman khumbagi plot sanarakani. Adumaina su khankinu. Mahakna city dagi nataba atopa mafamdagi puraklabadi kamdauba. Khudam oina lo leitaba Thai Burmese border dagi automatic rifle paibu puraklabadi nangamai tauba. Makhoina puningmu puzaraksano. Bangkok city siki manungda heklan silakpada aigi mi ngangtane. Makhoida minungsi amata utana loina hatokani. Tomthinna lausing leina thabak taw. Hadaki matang sidi dang cheksindaba tawgano. Ahang bolam hangda nakhoi masin ahingda racing tawnabu tusuto. Aigidi kashu khaluno. Aikhoidi punna chatpanina makhoina laina lakchaba ngamloi. Nangsu cheksina layuko. Tomthinna bupagi pampomda pairaga makhoina laklise nangidamaktane. Aigumba mi amada laman singba pamlabadi makhoina kihalamdabasu yai. Adugi su mathakta aidi foreign businessman ne. Aingonda attack tawraklabadi police na hena miting changlakani. Masina nangbu laman singbagi plan do mai pakhaloi. Makhoina nangonda target tawraktringai aingonda karisa tawroi. Anyway, nang cheksindaba tawgunuko. Tomthin, nangsu nongmay amadi payo. Masina nangonda kanaba matang lakani. Hairaga counter da leiriba nongmaydo Tomthinda insile. Tomthinda paiduna yengi. Pistol ki magazine du chingthoraktuna yengbada 45 ACP ki oirami. Tomthinda nongmaydo bupada amuk piduna. Ai pairida license leite. Police na pharadi jail da soidana legani. Hoi, phare. Nangi bodyguard oinaba ai mi khara pirage. Nang kauraba. Nang amadi nangi misingna aingonda karimata tawba ngamkide haibada. Sisu chapmane. Tomina aigumba small potato amada laman singba pamlabasu nongmai sizinaroi. Makhoina aibu phanab honarakani. Makhoina nongmai sizinarakrabadi aisu makhoina phaba ngamloi. Nangna haiba ai yarage. Makhoi ani beer glass amamam toast tawduna thakli. Pung 10 muk tarakpada Tomthin chu chatlage haina hogalai. Bardagi thoraklaga Tomthinna chingnaba mi leibra haina koyeng yengi. Kanasu udrabada bupagi mi kharana bike ta thilaklami. Tomthinna mahangna leiriba hotel le changlakpaga lobby da Lily ga Raju ga phamlaga leirami. Tomthin ubada makhoi ani do hogalai. Lily na poker face ka loinana changla u haina soli. Tomthin su tapna makhoi da yenglaga changlai. Lily na, are you okay? Yes, I'm okay. Uncle na nangga wari sanaba pame hai. Ngasai nangna aingonda lana ukhrida matang chadaba tanja oibagine. Thai nupi singse irang yam phabane. Nangna khalibudo lale. Yam henjinna su khangano. Ai karimta khande. Aidi nangna pama tawbada
Kaidaubay thingdoino? Tomthinna Rajugi opposite ta phamtharai. Rajuna, Lily, Tomthin aikoi anikak wari amata sanaba yagadra? Lily na Tomthinda yengi, aduga, hoi, hairamlaga elevator da changki. Rajuna, aina nanga wari sanaba pamlise karigino haiba nangsu khanglamlani. Tomthinna, Lily da laptho'u hairaktoinatra? Hoi, nang yamna smart oi. Nang nasu khangiduni. Lily gi parents na nanga mahaka loinabadu pamde haibado. Wa ngang na mahaki nakanda laiba briefcase tagi folder ama puthoraktuna Tomthinda pi. Aduga, Tomthin, aikhoisu khangi. Matam ama nangi cellmate oiramba hojikna smuggling head oiriba Benjamin ga close oina loinai haiba. Tomthinna folder do hangduna manungda yauriba document tu yengi. Document tu da Benjamin amasung mahaki imungi maramda yamna mayek sengna iri. Benjamin gi nupi nongmaina kaplaga halambagi matang phawba yawi. Rajuna, aikhoina khanbada Benjamin do mayambaga business ki sakti munabagi wathok lairi. Aikhoina khoida thokpa achamba case tu nate. Tasengna war ama haibadu oigadawri. War du da yaruba mi khudingmak thawai mangani. Nangdi namanaba khudingda loyal yamna oi. Mahaka khanarabadi nangsu yawduba ngamloi. Nang yaurena Lily di nangina tung inahanbadi yaroi. Raju gi wafam se tabada Tomthin gi wakhalda Benjamin gi mayambada mahakna khananaba insilakadra. Nangna hariba mayamse Lily ti khangbra. Nangga lainariba social connection mayamse achamba nate haiba mahakna khangi. Benjamin gi maramdadi kaisu khangdribane. Aikhoisu matam kharadi haikiroi. Magi yaifanabagi damaktane Lily gi wakhal thado haribase. Ai amukta khalaga yengkige. Aina mahakbu thadoki khalabasu matam kharadi changkhini. Mangonda kari haijalaga lapthokani haiba ai khankige. Nangna punamaki phanaba tawrakani haina su khale. Raju hawgalaktuna makhut tingthorai. Tomthin su makhut tingthoktuna marau laina makhoi ani handshake tawrami. Tomthinna mahaki room leiba floor du yauraduna elevator dagi tholakpada mamangda Lily leplaga lairami. Lily na, Uncle Rajuna kai haraino. Kaishoru baharekteda company dagi resign tawnaba nangodagi laptho hare. Hana dagi adum hairaga lakpanina Lily de karisu angakpa oide. Aduda nangna kari khumke. Aina khalaki ga haikibane. Nangna aigi assistant oina leibada aidi pami. Thank you. Aisu khalukige. Nangi room da chango. Aduga potharuro. Hayeng uncle ga aiga wari sanarage. Hoi. Hairaga mahaki room da lai. Wakhalda Benjamin wapum da tarabadi aina dumina laithokpa ngamloi. Mahak leiramdrabadi ai ngasi phawba underground jail da leiramkhigani. Ai mahaki mateng pangba ngamdrabasu phamduna laithokpadi yaroi. Imung manungi khanaba natradi bupa hoisi yahon bayabane. Benjamin su wakhal lawsing leibanina mahakisu tonganba upai amadi soidana leiramgani haiba ai thajai. Ai su matam khara hingningi.